Combined team na yamlaba khulaising fagarkhre Kaching District Police Commando 46 suba AR 131 Battalion BSF amadi 2 suba Mahar Regiment ga punba team amana ngase wangu life amawang chingya amadi Warukokhil Range ta thibuhumbagi thabak chathabada yamlaba khusukulai ke amaram fagat pangamkre hiram asiga mari leinana police tagi fangba paw amagi matugina Kaching District ke SP Piaders ni laisrong mi makada security ka punba team adu ngase pung 6 makhai dagi 4 minute manga fawba mafam adu da thibuhumbagi thabak chathagi Maduda bongi macha sing yaw na kusukulai ke amarum fagat ki fagalaba polam sing adudi magazine yaw daba SMG carbine ama single barrel rifle ama 303 ki samdoglaba rifle ama revolver ama 40 mm ki HEDP MG Mari life round ama 40 mm ki HEDP MG ahum life round ama detonator yaw daba HE grenade ama IED angangba ama di amuba puna kg 2.5 70 mm ki cartridge manga grenade ki ama Kapayariba 7.62 gi nongmay maru tara kapayariba 9 mm gi nongmay maru mari kapayariba AK rifle gi maru taruk kapayariba insas rifle gi nongmay maru marfuga mathoy amadi atay landa sizinaba potlam kaya amani fagalaba kulay sing asi makhataba logi oiba thabak lokhanaba wangu police station da sinakre haidi Kuki narco terrorism gi opium war gi landa dagi hena section minerasi KCP PWG ngarangi makha khaidana makhal kaya gi nisha chaduna lakpani Furupsing asi British na kanglaipa asi da makhoi gi potchai thangdok thangjin puthok pusin tawba kulli oina pusilakpaga loinana kanglaipa ki chingi ngamkhai khak senduna thamnaba chingkhong chingya da thamlambani Myanmar amadi Israel rom dagi lanjilakpa oiramgani thajanari hawrakpham khangdaba Kuki Furupsing na makhoi gi mapur British pu yoknaba amadi makhoi gi santhok lambi oiduna kanglaipa asi bu makhoina khudum channaba sanglaba kumja kaya dagi kanglaipa ki chingsangi saruk singda ganja amadi popi thaduna kanglaipa asida Opium war gilanda chathaduna kanglaipa asibu marufang namuthanaba makhal kaya gilanda chatharakpani haidi Chero asin hai ngasidi hawrakpham khangdaba Kuki Furufki Kuki narco terrorism gilanda kaya asina sana khonabana kanglaipak pu maikei amada masak taktuna lakliba iramdamgi naharol kaya gi lamchat sajat chadna kanglon kaya muthatlaga naharol kaya gi punsi manghanaba changsilakliba Kuki narco terrorism gi opium war da kanglai chapumna mangna hena section mina hongna batangai fade Kumja kaya dagi kanglaipa asibu maru mara muthatnaba honariba Kuki narco terrorism gi opium war gi landa asi matam gi laingak mapuna mayek sengna khanglibani Kuki narco terrorism na kanglaipa ki chingsang pareng kaya da ganja amadi popi pambi kaya thaduna sangsilakliba opium war gi landa asi da matam gi laingak mapu agriculture department forest and environmental department yauna atai department kaya na ta da udabadawna leiramlibasina taklibadi makhoisu Kuki terrorism gi opium war landa asi da chawna yoramba yabagi chingnaba lei hairi Maram aduna masafaba chingjang kaijang daba naharol sing tana thallaba kanglai khunai ama semja naba kanglai cha sing na horakpham khangdaba Kuki narco terrorism gi opium war dagi hena cheksin minaba tangai fade hairi Chero sina hairi badi loilam sandokpa British ki matau tamduna Kuki narco terrorism na kanglai pakpu nungsiba saduna kanglai pakki chingsang paringda Ganja amadi popi thaduna jangsilakliba opium war gilanda asidi shana khonaba bu pamjaba yeknaba kaya bu maithiba piba ngamkhraba Kanglai athauba singi charol surol oiriba kanglai miyamu marufang na muthanaba lokholakpa moithem tat pat lut pat haiba horakpham khangdaba Kuki narco terrorism gi fata lalong ni haina party na lawjai haujikti kanglai miyamu muthanaba honariba Kuki narco terrorism gi opium war na kanglai pak natana security na mapung fana ngak seliba Delhi ki Tihar jail manung yauna leiba asigi Gujarat Bihar amadi Uttar Pradesh na chingba achoba state kaya dasu ganja popi marang kaina phangle masina takpadi Kuki terrorism gi opium war asi malem sinba thungle open market oire haibadu takpani maram aduna matam gi laingak amadi mari lenaba department na su usinna draba Kuki narco terrorism na ganja popi thaduna chatharagliba opium war si dagi kanglai khunagi inkhalakliba naharol sing bukalhau si hairabadi apunbagi pangal ga loinana Kuki narco terrorism gi opium war gi lalong sindagi Hena Jackson minabaga loinana punna lantheng minnanaba tangai fadre haina KCP PWG na kanglai miyamgi mafamda Chero asina Jackson wasu thamlakli Editorial column dagi lokhocherke miyamgi mihut oribasingna uchi makhuna changbagum leiribase karigino Manipur gi apun masaktam kaiba yabagi akiba lekleba leibak miyamna awaba punsi amada lenduna masagi maramdam fawbada maningtamna chathok chasin tawba ngamdana leklaba matam asida Miyamgi mihut oriba MLA singna maraibak Manipur kannaba Manipur thokliba lana si loisinaba lawfam thokpa thodang lawduna Uchi makhuna changbagum tumina leiribasi karigino haiba wahang ama laklei Manipur da miyamgi lengak leiringai matamda miyamgi mihut oriba MLA sing Manipur kannanaba adu tawgani ada tawgani haiduna miyam chenba function kaya da wangang kiba miyam na ngasi fawba kaunadri adubu haidokhiba wafam sing adu thabak oina pangthoknaba honadana tumina leisinba haibasi maraibak amadi miyam munungsidaba mitam balni hairoidabagi kari maram leiri
ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ MLAꯅꯤ ꯍꯥꯏꯗꯨꯅ ꯃꯨꯈꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯦꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯛꯇꯤ ꯄꯥꯏꯔꯕꯁꯨ ꯄꯥꯏꯗ꯭ꯔꯕꯁꯨ ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯇꯥꯛꯊꯣꯔꯛꯄ ꯊꯕꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯄ ꯉꯝꯒꯗꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯌꯥꯕꯒꯤ MLA ꯃꯁꯤꯡ ꯁꯨꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅꯤꯡꯕ ꯌꯥꯝꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯈꯪꯏ꯫ ꯃꯗꯨꯅ ꯀꯠꯊꯣꯛꯄ ꯍꯥꯏꯕ ꯑꯁꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯕ ꯉꯝꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯗ ꯂꯩꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯁꯨ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯑꯗꯨꯅ ꯇꯁꯦꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯎꯠꯄ ꯉꯝꯒꯗꯕꯅꯤ꯫ MLA ꯑꯣꯏꯔꯤꯉꯩꯗ ꯂꯟ ꯊꯨꯝ ꯀꯌꯥ ꯇꯥꯟꯁꯤꯜꯍꯧꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯦꯟꯅꯕ ꯍꯣꯠꯅꯕꯔꯣꯝꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕꯒꯤ ꯑꯔꯊ ꯊꯣꯛꯂꯣꯏ, ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯂꯨꯆꯤꯡꯕꯒꯤ ꯃꯒꯨꯟ ꯆꯦꯟꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔꯗ PR ꯁꯥꯁꯟ ꯂꯩꯔꯤꯕ ꯑꯁꯤ ꯀꯣꯛꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯇꯥꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯗꯨ ꯁꯦꯝꯅꯕ MLA ꯃꯁꯤꯡ ꯁꯨꯅ ꯁꯦꯝꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕꯒꯤ ꯑꯔꯊ ꯈꯪꯗꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ MLA ꯑꯣꯏꯔꯤꯕꯁꯤꯡꯅ ꯎꯆꯤ ꯃꯈꯨꯟꯗ ꯆꯪꯗꯨꯅ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ꯫ MLAꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯃꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ꯫